Kukising Pendre Churachandpur total shutdown Laothokhre. United Kuki National Army UK ne makhoi cadre mari security force na hat kiba thawong condemn tawbaga loina ngasi hinung jai degi lekhitra sing gi aroi mathong mangam pangthoktre phawa Churachandpur district pumba ngasi hinung jai degi total shutdown Laothokhre. Amarom da thawong asi Kuki lup sing nakan mong da condemn tawbaga loina thodok asi yaning du phongdok tuna Churachandpur district total shutdown Laothokhre. UK ne thaturak paserola ma security force na ngasi yuk asigi cadre mari bu tumlingai tamthina hat kiba thawong akan mong da condemn tawrakpaga loina lekhitra sing gi Aroiba mathong mangam pangthoktre phawa ngasi hinung jai degi Churachandpur district total shutdown Laothokhre loina lekhidraba singgi haksang Kuki civil society organization CSO singgi makuta sinnajabaga loina CSO singna lorukpa phirep telup asina su sagotkani hairi amoromda Kuki Inpi Churachandpur Kuki Chief Association Churachandpur Kuki Women Union Churachandpur Kuki Women Organization for Human Rights Kuki Lompi amasung Kuki Students Organization Churachandpur na UK ni ki cadre mari hat ki bathong adu wakan mong da condemn torokli miada sigi mayok district asi total shutdown Laothokhi baga loina cadre mari estige lairon sanma numita district asi gi miyam na awa phongdok na basu appeal torokli Kuki lup sing asi gi maikai degi government na security agency lal hulup sing amasung volunteers khudingmak na asig mo mihat mipun ge thabok mathung da tawidana ba nungai tabak khudingmak santi oiba mong da warisin purakna ba hona biyu amarom da India government na swathu matam da Kuki Cso gi over separate administration ama lehenna ba thu matam da political solution ama purakada bani separate administration ama laiba haibas lamdam asida matam pumbagi oina santi purakpa ngamgani haina su phongdorli mihat asibu Kuki Inpi Manipur na su akan mong da condemn torli bagi atong malising tareta gi hendaba flight masing hengatpa yarakle susindro Imphal Guwahati flight sing yatong mal longning balorakpa amasung flight masing hanthakibana passengers sing da yamna chawna awawa mayoknariba sigi yenglaga Khura Assembly constituency gi MLA Laisangthem Susindro na ngarang numidang Ministry of Civil Aviation gi Secretary Samir Kumar Sinha ga unaduna wari sanakre miyamna thengnariba awawa khudongchadaba singi matangda Eva Cherol amasu MLA asina secretary da khusinnaki hana Uran scheme gi makhada pairamba Air India Express gi flight pumnamak paiba lepkhaba tungda Guwahati amasung Kolkata ga Manipur ga faungnaramba flight ki masing hantharaki masina maram oiraga agency singna flight thongbagi mamal yamna wangkhalaki hanadagi hauna national highway singda chananabagi khudongchaba leitribanina maram oiraga flight highway si Manipur gi oinadi khwaidagi maru oiba transport service oiri haina MLA na yamna kanna flight masing hengat hanaba taksin ki hairi ngasi ayu anganbada secretary asina MLA masamakta telephone tawraktuna athuba matamda Imphal Guwahati Imphal Kolkata gi marakta nongna flight ani hapsilagani haina khangalaki masigi sumathakta agency singna flight ki atong malongning balorakpa amasung kahena mamal wanglakpasi laksilagani Imphal Guwahati flight ki charge asi yamlabada lupa lising taretagi helhaloi haibgi thazaba piraki haina MLA asina policy da phongdorakli panbayabadi Imphal Guwahati fawbo paibagi mamal asiga Imphal gi Delhi fawbo paibagi mamal asiga haifet manare khajiktang nakna athu akai gi oina chananaba ticket kakpada lupa lising taraga mari fawbo yore haibgi wakat langnaraki aduma matam khara sangtang na kakhauragadi hanagi mamal adudagi kahena yamkhatpa leiti haina sumat pinarakli yamna nakna kaklaga flight ki atongmal hengatli basigi maram thau chaba henbagi ra haina su wahang kaya ama hangnarakli drug overdose ta sayol khudingi India da mioi taragani thoi siri National Crime Record Bureau NCRV gi report matungina India da chayol khudingi overdose ta mioi taragani thoi siri mi sibagi chang asi nongmada mioi ani sibagi chang ni haina report asina phongdokli Overdose ta mi sibigi changwang na leiriba state singi manungda Punjab amasung Rajasthan amaku ithang thangna leiri kumja 2019 dagi 2023 fawada leibak asigi oina mioi lising ahum hena overdose ta sikhi masigi sumathakta report tawdaba overdose ta sikhiba mioi kaya amasu yauribani drug overdose ta mi sirivasi narcotic substance sijinnabadara natragana prescription drug haibadi pharmacy degi leiba hidak langthak sing sijinnabadara haiba NCRV gi report ta mayek singna pande akhang ahi singna overdose ki case report tawada narcotics drug amasung prescription drug haina mayek singna phongdok pinaba care khanna taksinduna lakhrabani China khol phanghanabagi painkiller natraga tumba yanabagi sleeping pill ka hena chasilubadagi overdose oidina siribra haibadu mayek singna phongdok haningbagi wafam akhang ahi singna taksinduna lakhi leiba sigi oina chahi matang khudingmakta leiriba mioi ayambana prescription drug aran mongda sijinnabagi khudongchadaba mayaknari haina report aduna phongdokli maru oina inkhalakliba naharol singna pharmacy da yoliba hidak langthak sing mayai ka bachinjak oina sijinnabagi chang hengalakli miyamna khwaidagi toina sijinnariba prescription drug singi manungda opioid painkiller anti anxiety medicine sedative amadi
stimulant chingba yari akhangai singi mot matung ina prescription aran mong da season na bagi thong asida akhanaba miyeng changlabadi mioi kaya gi punsi kan bangam gani hairi Mayo Clinic ki report matung ina aran mong da season na riba prescription drug singi manung da yariba opioid hariba hidak asida oxycodone amadi hydrocodone chingba machal sing yawba maramna mioi kayana hidak asi mayai ka chinjak oina sijinai alprazolam lamanan na chingba anxiety amasung sleep disorder laying na bagi hidak makhal asi shu miyamna aran mong da paksana sijinna bathengnei hairi NCRB की रिपोर्ट मतुंग इना ममांगी चाही सिंगदा ड्रग सिजनबगी चांग अमसुंग ड्रग ओवरडोस तौबदगी मी सिबगी चांग वांगना लेरबसु कुमजा 2020 दगिदी चांग खरा हंथरक थेंगनरखी COVID-19 की लाइचत लाक्सिनबा लैबाकी मफम पुमनमक्ता लॉकडाउन तौखिबना मरम ओइरगा ड्रग सिजनबा अमसुंग ओवरडोस मी सिबगी चांग हंथखिबनी हाइना अखंगा हेसिंगना मोट पीरी ओलकप चाही 2021 ददी ओवरडोस मी सिबगी चांग का हेना वांखलखी हाइरब चाही अदुदा मियोय 439 ओवरडोस सिखी कुमजा 2022 दा मियोय लिसिंग 4 का Marifuga Matoi Amasung Kumza 2023 da Mioi Chatuka Yankhi Gamari overdose Siki Haidi drug overdose the Misibi Chang Kwai Wangba State Tamil Nadu na Oiki Kumza 2019 da state adu da Mioi Chamaga Nipan overdose the Siki Kumza 2020 da state adugi Mioi Chamaga Tara Amasung Kumza 2021 da Mioi Chaniga Yankhi Siki Kumza 2022 dadi mi sebagi chang khanghan hantarak tuna supnagi mioi yankhai khak overdose siki matau karamna overdose oiragli banu haibagi matang da doctor singna hai mayai ka bachinjak makhal ama ka hena chaselubadagi overdose oirakmani editorial kalam dagi lokocharake angang singda AI tambi ba aikhoi gi angang sing AI tambagi kanglonda yahol hausi ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅ ꯉꯁꯤ ꯐꯥꯎꯕꯗ ꯔꯣꯕꯣꯠꯀꯤ ꯃꯔꯝꯗ ꯈꯪꯂꯒ ꯂꯥꯛꯏ ꯎꯕꯁꯨ ꯃꯐꯝ ꯑꯌꯥꯝꯕꯗ ꯎꯅꯔꯦ ꯔꯣꯕꯣꯠ ꯍꯥꯏꯕꯁꯤ ꯃꯦꯆꯤꯟ ꯃꯈꯜ ꯑꯃꯅꯤ ꯃꯁꯤ ꯑꯩꯈꯣꯏꯅ ꯈꯨꯠꯅ ꯁꯣꯛꯄ ꯌꯥꯏ ꯑꯃꯁꯨꯡ ꯀꯥꯡꯂꯣꯟ ꯈꯔꯗ ꯊꯕꯛ ꯇꯧꯍꯟꯕ ꯉꯝꯃꯤ ꯑꯗꯨꯒ ꯃꯌꯥꯝꯅ ꯍꯥꯏꯅꯔꯤꯕ ꯑꯥꯔꯇꯤꯐꯤꯁꯤꯌꯦꯜ ꯏꯟꯇꯦꯂꯤꯖꯦꯟꯁ AI ꯍꯥꯏꯕꯁꯤꯗꯤ ꯃꯤꯠꯅ ꯎꯕ ꯅꯠꯇ꯭ꯔꯒ ꯁꯣꯛꯄ ꯌꯥꯕ ꯄꯣꯠꯁꯛ ꯑꯣꯏꯗꯦ ꯃꯁꯤꯗꯤ ꯁꯣꯐꯋꯦꯌꯔ ꯃꯈꯜ ꯑꯃꯅꯤ ꯇꯧꯕꯗꯗꯤ ꯔꯣꯕꯣꯠ ꯑꯃꯕꯨ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯈꯔ ꯇꯧꯍꯟꯕ ꯑꯃꯁꯨꯡ मियोइबा अखोइगुमना वा ngangnaba yaba haibasidi robot adubu sembada changba program aduda AI haibasi hapkhrabani malemsi hojikti yamna chawkholakle chawkholakpagi matik miyoiba अखोइगी अरोनबा हाइबसी सु लैबा यारोइदौरी नाकी मोबाइल फोन नाकी कंप्यूटर की डेस्कटॉप नत्रगा लैपटॉप सिंग अदु इंटरनेट हैक समनरगदी मदुदा यारिबा मचाक सिंग अदु कनागुमना इवा वादना हैक तौबंगमी अदुगुम्बा हैकर सिंग अदुदगी कमदौना अखोइगी मरुओइबा इन्फॉर्मेशन सिंग हुरान खिदना बचक्सिना यंगसिनबदा हौजिकती AI गी रोल यामना लैरे AI हाइबसे हौजिकी पुंसी रोल द चंगदबा यादरबा पोचंग ओइरे अखोइना सिजनरिबा मोबाइल फोन सिंग असिदा करिगुम्बा अमगी मरमदा खंगी थीगे हाइरबदी AI नथना तो बाबांबै लेसिलक्ट्रे मतम अमदा Google na lawra mathaudang ado hojikti AI haibasi yaudragadi Google na thabak tawbangamdabagi fibamda lairabani asiguma makhalgi software asina tamthiraba anaba kaya layengli lairik laisu tambiba transport system da mateng pangba isai nongmai gi surpanba mangjongna na thorakpa yaba khudong thiba sing khangdokpa driver yaudana gari thohanba lange nabu khusu khulai sabada AI sijinarakpa aeroplane thawba singna AI yaudaba yaraktaba mayam asing yengluraga hojikti malem asi AI gi matamni haidaba yadre Jai Kharagi Mamanga, Hong Kong da based Toba company Amana Sophia Kowa social humanoid robot Ama Putoki Sophia Hariba robot Asida Wahang Mayam Amahang Bada Wahang Sing Adugi Paukum Mahang Napi Angak Pamong Ama Oina Mayam Namata Madu the Longnaki Hojikti Sophia Gumba humanoid robot Mayam Ama Sabangam Narakli Humanoid Ki Lanmi Fauba Sangan Narakli Quaidagi Laibada Hairaga Chahi Chamarongi Mamang the Lairamba Black and white photograph sings Hojikta Namlubadawna color photograph oina puthokpa ngamle masi ekhoina sijinariba mobile phone asidasu adum yari wangangdana leiba mi amagi photograph ta wangang hanba ngamle pumnama asi AI sijinabadagini AI haibasi sokpa yadaba thengba yadaba software makhal amani haibasi hojikti ekhoi pumna mangna khangminare anauba generation kaya amada AI haibasi angakpa phangna chawkholakadauri kiningai oiba mong amana miyoiba yaudana AI na atopa AI semgalakadra haibigi mipaiba fawa leiraklagani asuk kanaba software asi kamdauna semgatkani amasung masina kari karida kanaba pirakpa yabagi haiba mayam asi nainaba khak natana AI haibasi semgatnanaba losing ekhoigi angang singda pidaba yadre maram mayam asi yengluraga CBSE gi school khudimak tamathang chahidagi class 3 gi maheroi singda artificial intelligence AI tambiba hawragani haina Ministry of Education Laothokhre maheroi singbu matamga chanaba technology gi maramda mamutana khanganabagi pandamda ministry na Akhanaba Thaurang asi lawkhalakpani Thaurang asigi saruk ama oina laiba asigi mafam pumnamakta class 3 gi maheroi singda AI amadi
Computational Thinking gi Foundation course tambiba haugadawri. Wafam asigi matangda haukiba October 18 da Department of School Education and Literacy na sinduna khananainabagi mifam ama pangthokre. Mifam aduda CBSE, NCERT, Kendriya Vidyalaya, Sangathan amadi Novodaya Vidyalaya Samiti gi expert singsu sarugyaki. National Education Policy 2020 amadi National Curriculum Framework for School Education 2023 ga chanagadaba mongda maheroi singbu AI gi maramda mamutana khanganaba ministry na thawrang asi lokhalakpani. Malemi technology gi khongjel asi aduki matik yangba hengalakle anawbo makhal I technology khudingmakta AI yaudaba yaraktre. Ana layeng anawba langi lalong anawba aircraft sathok sasinda sizinariba makhal khudingmaki gari singda AI yaudaba yadre. Asiguma makhal gi technology asi chahi kun matungda kadai fawba yaugadagi haibasi mitna haifetang uisinbada akiba ama fawi. Hariba matam adudadi mi fawba paiba ngamlakadra haina fawba nainaraklabani. Asuna chahi kun gi matungda malemgi oina honglakadaba natraga oirakadaba technology singi aduda angakwa fawdanaba amadi aikhoi su saruk ya hongnabagidama aikhoi gi angangsingda hojiktagi hongna AI haibasi karino tambidaba yade. Maduga loinana AI kamdauna semgadagi haibasi high school fawgi thakta tamliba angangsingna khangba ngamlagadi aikhoi su nongmadi malemgi fida ama fanglakpa yai. Matang asida panjaningba wafamdi Manipurda CBSE gi makhada leitaba Manipur lenga ki kanglon makhada chalaiba maheloisang mayam ama leiri haiba maheloisang mayam aduda tamliba angangsingsu CBSE ki SCG makhada tamgadariba maheroi singdagi tadana mathang chahidagi AI tambiba hongnaba hotnarasi haijaningi. Miyoibana numit khudingi ising marang kaina thakpana hakchangi arumba hanthanba ngambra. Ingkhalakpa matamda hakchangi arumba helabadi tungi punsida khudongthiba kaya marum mayok narakpa yai haiba study amadagi khangba ngamle. Sweden laiba Karolinska University gi Hans Hagstrom na luchingduna chathakiba study amagi report na hai ingkhalakpa matamda ka hena noiba amasung lomba mioi sing ahal oiraklaga liver cancer narakpa yabagi risks wangna lei masida sunatana null alcoholic fatty liver disease NAFLD hepatitis B amasung hepatitis C na chingba liver gi anaba kaya mayok narakpa yai ahal oiraklaga hakchangi arumba henbadagidi ingkhalakpa matamda hakchangi arumba henbada kudong thiningai oiba heli haibasu study adudagi khanglakhi. Journal of Hepatitis ta phonglakiba study gi report ta Karolinska University gi Hans Hagstrom na hai malemda leiriba mioi ayamba hakchangi arumba hengalakpa maramna tongan ba liver gi laina nabagi changwang khalakpani. Hauji oiriba fibam asi makhata na adumak chathaba tarabadi kumja 2030 da malemgi mioi billion ani hakchangi arumba helagani amasung mioi billion amarom ka hena noiragani. Researcher singna Sweden gi mioi lising nifuga mangada chahi nifu chupna study chotharaba matungda hai ingkhalakpa matamda hakchangi arumba henba haibasi khwaidagi khudong thiningai oiba thawongni masina thawalakpa yaba khudong thiba singdi coronary heart disease, high blood pressure, stroke, type 2 diabetes, abnormal blood fat, metabolic syndrome, cancer, osteoarthritis, sleep apnea, obesity, hepatitis hypoventilation syndrome, reproductive program amasung gallstone chingbani hakchangi arumba hengalakliba makai coronary heart disease narakpa yabagi risks hengalai. Coronary artery singda anapa posak mayam paisilakpagi thawongbo coronary artery disease haina khangnai masina maram oiraduna heart ta oxygen marang kaina yawba I yohanba ngamdabadagi heart attack angina natraga heart fail ohelakpa yai. Heart gi I thadorakpa matamda I na artery da wall the pirakpa safu adubu blood pressure kawi matam sangna blood pressure wangduna leirabadi hakchangi kaya sing amanga ta thogali hakchangi arumba amasung anoiba helabadi blood pressure wangkhalakpa yabagi risks hengalai. Hakchangi arumba helabadi igi utongda anapa mapang paisilaktuna I famjila I brain manang nangna I famjilaklabadi brain da I amasung oxygen marang kaina phangba ngamdabadagi stroke torakpa yai. Hakchangi arumba heliba makai stroke torakpa yabagi risks hengalai. Hakchangi blood glucose natraga blood sugar wangkhalakpagi thawongbu diabetes haina khangnai miyoibana chasin khiba chinjak pumnamak glucose onthoklaga hakchangi cell pumnamakta yenthoi cell singna insulin ka hormone ama sijinnaraga glucose pumnamak energy da onthoi. Type 2 diabetes narabadi hakchangi cell singna insulin mawong tana sijinnaba ngamde ahanbada hakchangda insulin marang kaina puthoklamada akonbada insulin puthoraktabana blood sugar level control tawba ngamlakte. Diabetes na maram oiraduna miyoibabu chronic heart disease, stroke, kidney disease, mittangba amasung manung matam chadana sianba yai. Type 2 diabetes na narba miyoy ayamba hakchangi arumba heli. Kanaguma miyoy ama hakchangi arumba helabadi ida yawa fat ki chang wangkhalai khudam oina
ट्राइग्लाइसराइड अमदी LDL फतबा कोलेस्टेरोल वांखलकपगा लोइनना HDL अफबा कोलेस्टेरोल हंथरई मसिना मरम ओइरदुना क्रोनिक हार्ट डिजीज की रिस्क हेंगलहली हक्चांग एरुम्बा नत्रगा अनोइबा हेनबदा कोलोन ब्रेस्ट एंड्रोमेट्रियल अमसुंग गॉल ब्लैडर कैंसर नारकप याबगी रिस्क हेंगलई लोइनना खु निंगजोल अमदी ख्वांगी सरुक ताइनफम द चैना खोल फाउलक याई अनोइब मियोई सिंगी खौरीद फेट यामना पैसिन लेरकप मरमना नुंसित उतोंग फुंजिलकपदगी तुमलिंगैद ngehak ngehak ningsa sor honba lepagi thong mayaknarei ka hena noiba nupidi thagi khongkap soirakpa maramna mironba amasung angang unabada khudong chadaba mayaknei amaromda anoiba miyoi singi gall bladder nung lerakpadagi kayat asi mathok ningthina toroktabi yai pumnama asi yengluraga mipum khudima hakchangi arumba chapchana thambaga loinana ka hena noihandana ba hotna bagi tangai fadaba lei